ngasi phong ki ba tungan tungan ba Manipuri si phong sing amasum thoki ba thawdo wa thok sing digi maru oi bi pauk sing khong saraga Manipur top channel gi meki digi thamjige duga hujik myam Manipur gi wang ra thok pa state si wang ra thok pa atop maru bi pauk sing myam na thamjage Assam gi marak ki mikhal BJP na Mirep ahum gi ming Laothokhre haba paw ma phongli Assam gi oina ni myam Lakliba October 13 da pangthokadaba Assam Assembly gi marak ki mikhal gi damak BJP na Mirep ahum gi ming Laothokhre BJP na makhoi gi Mirep oina Laothokhra pasing adudi Phanidar Talukadar Rupajioti Kurmi amasum Susanta Borgo haini makhoi ahumak makhoi gi party sing amadi state assembly gi resign toraba matungda BJP da yaukhibani Phanidar Talukadar na Babanipur Sita Rupajioti Kurmina Mariani Sita amasum Susanta Borgoina Thora Sita party ki Mirep oiragani haina BJP na phongdokli salibasai sigi haurak pada pangthoki ba Assam gi assembly mikhalda ti tribe ki marueba lusingba ma oiriba Phanidar Talukadar amasum Rupajioti Kurmina Congress ki ticket amasum Susanta Borgoina AIU DF ki ticket mai pakhibani adubu matung na makhoi gi party sing amasum state assembly dagi resign toraba matung makhoi BJP da yaukhibadagi Babanipur Mariani amasum Thora sit ki maraki mikhalasi pangthokadabani amaramda Babanipur Mariani amasum Thora gi mathakta Assam gi atopi assembly constituency ani Gosaigaon amasum Amulpur gi maraki mikhalsu October 13 da pangthoknaba lepnaribani haina pausna makhatana phungdorakli makhacha tharak poina to papawamana Mamta Banerjee October 3 ta wasaklagani Babanipur sitagi nauna mai paklabi West Bengal gi Chief Minister Mamta Banerjee State Legislative Assembly adugi member am oina saliba thasigi tareta wasak lauragani West Bengal gi Raj Bhavan Constitution gi Section 188 ki makhada makpu governor na aron mangak pa amasum office pa bi wasak laugadabani Mamta Banerjee ga loinana Trinamool Congress ki mai paklaba Mirep anisu MLA oina numit asida wasak laugani hiramsigi matang da ngasi West Bengal gi governor Jagadip Dhanakhre na notification ma thokre amasum TMC gi Zakir Hussain amasum Amirul Islam anisu Mamta ga loinana wasak laugadabani hainasu phongdorakli atopa pawamanamo Lakhimpur thawdoki matangna Punjab ki CM na Amit Shah unagadari internet service yahankhre haba pawmusu phongli haukiba numit nini gi mamangna union minister amagi masanupa gi karna takhaiduna farm bill ahumgi mayukta khongjang sanction kipa lomi mari sikiba amadi thawdo aduga mari lainana mob reaching sathaduna atopa BJP ki worker mari laikidaba thawdo matungda Uttar Pradesh ki Lakhimpur Kheri da tension wangna lairuraba matungda hauziki mafam adu mahausa gi punsida tapna hanjilakli lambi de gari sing mahausagum sathok chasin tawre numinini supna thingduna lairuraba dukan amadi lambi sing hangdoknari haina agency na phongdorakli mafam adu da makhatana irang thoondana ba pandamna security personnel sing lambi da saithok tunu laidi haukiba numaijing numita Lakhimpur Kheri gi Tekonia khungang da laibak thiba thawdo adu thokibani hainasu pausna su makhatana report tawri amaromdana hanging bridge tek tharakpada Karimganj da mahiroi kunthra sokhre haba pawmsu report tawri ngara numidang waram school suti matungda masa gi mayum tamna lakhiba mahiroi kunthra Karimganj area da leiba hanging bridge ama tek tharakpada asu open mayonakre laibak thiba thawdo adu Karimganj district ki Ratabari Assembly Constituency ki manungsan leiba Seragi area da thokibani thajaba yaba pawgi likhun amagi matung ina hanging bridge adu Singla Turel gi mathakta sabani Seragi area amadi Singa village ani faunabagi amata ngairaba pambeisu hanging bridge aduna oiribani hairi khungang adugi miyoi sing amadi mahairoi sing atopa mafamla sathok chasin tawnabagi amata ngairaba pambeisu haukiba sahi kayamaru masida bridge aduna oiduna laklibani haina pausina su makhatana phongdorakli makhasa tharakpoina topa pawamana September khakta da Delhi da dengue gi case saniga taraga tare thengnakhi September thak khakta da saniga taraga tare yauna saliba sahi sida Delhi da dengue gi case sahungani fu hena thengnare haina
municipal report amana ngasi phongdokre report tu gi matungina sayesi gi oina October 2 faubda leibaki kunungsida puna dengue gi case sahumga nifuga mathoi thengnaki amadi masi mamang sahi English ani ga kungi hairiba matamasigi manungda dengue gi case saniga humfuga taruk thengnakhibaga yengnabadani sayisi September thada dengue gi case saniga taragatare thengnakhiba sina haukiba sahi ahumsida hairiba thasigi manungda dengue gi case khwaidigi masing yamna thengnaba oiri haina su report tuna phongdokli mamang sahi English ani ga kungi September da dengue case samaga nifugu nipa thengnakhibaga loinana English ani ga taraga mapan gi September da samaga maudra thengnakhi haina report tuna makhatana su phongdorakli September da dengue case saniga taraga tre thengnakhriba si sayesi gi oina haujik phawbda thengnakhiba apunba case ki sada humfugo humdoi romni haina su phongdorakli losilakpo oina to report kharana Delhi da kapnaraba matung muye ama phare Delhi gi Dwarka area da thokiba numai kapnabagi thaudo amagi manungda sahi kungo humdoi rom suraba muye ama phare haina police na ngasi phongdokre Deputy Commissioner of Police Dwarka Shankar Chaudhuri na phongdokpagi matungina numai kapnabagi thaudo du ngarang thokibani pharaba muye adugi maming Deepak kawi haina phongdokladuna Chaudhuri na haki kapna baduda maki makhong da soki amasum DCP na haki mangondagi afaba makhalgi pistol mari country made pistol ani numai maru samaga mari amasum mobile phone ama phangki Deepak na numai jingadu Uttar Pradesh ki Mirep ki purakpani amadi sadam amasum Vicky kauba criminal anida sinagadabani haiba khangli haina sumangna phongdokli behera na haiki maki matakta case ma lokhatpaga loinana makhatana thigatpagi thabak sa thari haina su pausina makhatana su report tawri atopa paw amana school da braza tabada ama sire mapan sokle haina su paw amana su report tawri Chhattisgarh ki Balaspur district leiba government school amada braza tarakpadagi sai taraga mathoirom suraba nupa masa ama sikre amasum atopa mahairoi mapan sokle haina police na ngasi phongdokre police official amana phongdokpigi matung ina thaudo du ngarang numiyungba matung Bilaspur district ki Masa Khanda khunda leiba government higher secondary school da thokibani maana haiki lunch matam gidam mahairoi sing school adugi ahanba mathol do hall amada leiba punduna leiringai da braza tarakpaduda mahairoi tara soki asokpa sing adu khudak da hospital pukhatki adubo Sivan Sahu taraga mathoi kauba mahairoi amadi sina purakle haina doctor singna laothoki haina makna su phongdoki haina paw sina makhatari losilakpo ena marueba headlines khara mayamna thamjage ngamkhai ngagliba India Nepal gi forcing wari sanabagi thabak sa thari haiba paw masu headlines story amaramdana Arunachal Pradesh da anoba case kungatere thengnaki kunga mathoina discharge toki haina spali amaramdana India ra COVID-19 numit saniga mapani gi manung da khwaidigi nemboina anoba case lising taraga nipanga sahumga nifuga taruk thengnaki active case lakh aniga lising yang khai gi nithoi ga samapan ga ani da hanthare phabagi sangsara 97.90 hele health ministry amaramdana Assam asaba certificate sejinaramadi case Laothokhre Bodoland Territorial Region BTR da asaba teachers eligibility test TET certificate sing seasonaduna thabak sanglamba oza kuntraga taruki mathakta Assam Police ki criminal investigation department case ma Laothokhre hanis paw man makhatana phongdoragli duga hauskoina di paw su matang sa lusinjarage pathok sa gibda soi ki balan ki bi yaur simyam nang pigani matam gi maroi bi paw sing leptana myam da su update pizara ki haina channel sigi mekeri gi thamjari duga hauskoina di matang sa kainar si and thank you